Hello ma'am, ngasi video da ma'am da nok chari engang pom shilpi ado ngasi video share yamna nungai ba pausal ma ma'am da pi gai ngasi video she semja bani ado hoi ma'am shradana ngasi video she lodi ba eng bio ma'am shu adum ta bira mani ko Bangladesh ta yamna chaw festival ma Hill Film Festival laina 2014 dagina ngasi yo wauna chahi ani makha makha da pangthok na lai ado asi she maru oina akhoi Bangladesh ta lai ba indigenous language bu promote to ba yo khotna bai tamakta haugi ba festival ni adu oi tar shu hujikti Bangladesh ta shunatana mapangi 32 countries shu sigai siga sharuk yare ado asigai sida yamna chawa achowa film maker sing shu asigai siga sharuk yana achowa international category da chan khare aitare adu do ai ahamba da di asi festival sigi maram da khangamde ado hadak akhoi mayamna shu khangnaraba Sheram Chingkhai ibungna hairak padagi asi festival sigi maram da khangduna ai hadak si festival siga sharuk yarure aduga ai final selection da select tore ado mayam da shi nungai ba pausal de pibai tamakta video she semjabane ado mayam asi festival she khoi handak category makhan makhan gi leire ado category duga vlog category da mitai manung da ki aina ahamba yaur ba haitare ado selection oirak ba haitare ado yamna asigai siga yamna chauba khodai bu akhoi Sheram Chingkhai ibungna asigai siga hauba da gi loi bauna yamna help tobi maha ki matam kai thok pidona ngasi ki video share to da khetang delay to khare hayang share ranga mati haba mofam duga asi she egi video she skinning organi egi video vlog tu gi maming na fi hauba ado akhoi Sheram Chingkhai ibungi production dagi produce to biduna makumang haba ngasi egi film fi hauba film je skinning oidoni hayang she aduga Dhaka dana day 2 dagi na 4 baugi manung da oidoni ado exactly date che kai numit oidoino ado mayam da shoidana haijarake Sheram Chingkhai ibungi matang da di mayam sha dum khangbiramani ko yamna shaknairaba mishakamani ibungna ahamba asi festival sigi matang da hairakbadagi aishu yamna interest oina asi film siga sharuk yarure ngasi asugumba chawraba event asiga ahambadagi loi bauna guideline pibiduna siga participate tauna ahambadagi hauna loi bauna selection oiba fauda ibungna aibu support to bibai tamakta han hana thagachari ado ibung she akhoi makpumang haiba production gi producer amashum film maker amashum social activities amani ado mayamna shu hena shakna khangnaraba mishakamani ado ibungna masagi matam kaithokpiduna sumaina ahambadagi hauna loibauna sumaina aibu guideline pibirakpa sigi tamakta han hana thagachari ado mayam da haijaning badi hayang sidi rangamati da oirani skinning she ado hayang sidi ishu isamaksu chatpangamara adu Dhaka da di shoidana chatkaina khanjari ado mayam shu shoidana lakpiu aibu pukning thogat pibo oina asigi matang je haijage aina ngasi video je semjabani ado akhoi somdai shu aiga chatningbo mi shu chatpinaba yani aduga maru oina Dhaka da leiba akhoi meitei purpo haijaningi shoidana asiga isiga lakpiu exactly date time and mafom da shoidana mayam da haijarake ko mayam shoidana lakpini aina thajaba thami lakpiu ado mayam ngasi gi video sidi shaida loisan jarage ado Hill Film Festival sigi matang da hena khangingwa leiraga shu ai comment link hapcharam ge mayam adugai dugai changna engpiro ado asiga isiga interested leiba targa shu adugai asiga mathang chai dagi shoidana asiga isiga sharuk yaba yagani ado vlog category tana natana atai shu mayam category shu le adugai dugai shoidana sharuk yabi na si mathang dagi ado handak shu ai heita heitana adu asiga isiga ahamba oina sharuk shu yarure selection ju ore agi tamakta di yamna chauthuk chabani haijaningi ado asigi tamakta Sheram Chingkhai ibungbu credit pininge thank you ibungna haibirak padagi aishu khangba ngambani aduga asiga yauruba ngambani ado mayam shoidana hana naijari mayam shoidana Dhaka da lakpiu aigi skinning do engpiu ado mayam ngasi gi video sidi shada lotion jarage mayam shoidana like comment and share to bakau bigano and bye